ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯦꯟ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯁꯤꯕꯨ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯒꯤ ꯈꯪꯒꯠꯆ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯃꯅꯤꯂꯥꯗ ꯌꯨ.ꯑꯦꯁ. ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯔꯁꯤꯌꯥꯟ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯎꯅꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯄꯣꯛꯁꯤ ꯍꯨꯊꯤꯅ ꯔꯦꯗ ꯁꯤꯗ ꯁꯥꯎꯗꯤ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯅꯤꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯇ꯭ꯔꯛꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯀꯣꯡꯒꯣꯗ ꯑꯦꯂꯣꯂꯥꯗꯒꯤ ꯁꯤꯈꯤꯕ ꯃꯤ ꯃꯁꯤꯡ 3,392 ꯌꯧꯈ꯭ꯔꯦ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯅ ꯁꯤꯂꯤꯕꯤꯌꯥꯟ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯅꯕꯒꯤꯗꯃꯛ ꯏꯖꯔꯦꯜꯕꯨ ꯔꯤꯀꯣꯅꯥꯏꯖ ꯇꯧꯗꯨꯅ ꯃꯔꯤ ꯊꯝꯕ ꯗꯔꯀꯥꯔ ꯇꯥꯒꯗꯧꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯖꯥꯏꯟ ꯇꯧꯔꯕ ꯌꯥꯏ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯍꯥꯖꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯈꯨꯠ ꯍꯟꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯣꯄꯣꯖꯤꯁꯟꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄ ꯈꯣꯡꯖꯪꯗꯒꯤ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯁꯦꯁꯟ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯀꯣꯀ꯭ꯔꯣꯛ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯒ꯭ꯔꯨꯞꯁꯤꯡꯒ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯄꯨꯡ 68ꯒꯤ ꯃꯇꯨꯡꯗ ꯁꯤꯛꯀꯤꯝꯒꯤ ꯇꯅꯦꯜ ꯀꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯀꯔ 15ꯃꯛꯀꯤ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯖꯨꯂꯥꯏ 10ꯒꯤ ꯈꯣꯡꯖꯪꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯍꯥꯁꯤꯡꯒꯤ ꯃꯅꯨꯡꯗ 4ꯗꯤ ꯐꯤꯚꯝ ꯂꯨꯅ ꯁꯣꯛꯂꯦ꯫ ꯁꯤ.ꯕꯤ.ꯑꯥꯏ.ꯅ ꯂꯣꯌꯔꯁꯤꯡ ꯈꯪ-ꯍꯩꯔꯕꯁꯤꯡ ꯁꯥꯟꯇꯤ ꯑꯣꯏꯅ ꯈꯣꯡꯖꯪ ꯁꯤꯜꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯝꯖꯤꯡꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯖꯟꯇꯔ ꯃꯟꯇꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 1.5ꯒꯤ ꯑꯀꯣꯏꯕꯗ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯊꯤꯡꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯂꯥꯗ ꯌꯨ.ꯑꯦꯁ. ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯔꯁꯤꯌꯥꯟ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯎꯅꯈ꯭ꯔꯦ꯫ ꯐꯤꯂꯤꯄꯤꯟꯁꯀꯤ ꯀꯦꯄꯤꯇꯦꯜ ꯃꯅꯤꯂꯥꯗ ꯑꯦꯁꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯁꯥꯎꯊ ꯏꯁꯠ ꯑꯦꯁꯤꯌꯥꯟ ꯅꯦꯁꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯐꯤꯚꯝꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯇꯦꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯔꯀꯣ ꯀꯥꯔꯕꯤꯑꯣ ꯑꯃꯁꯨꯡ ꯔꯁꯤꯌꯥꯟ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯁꯔꯒꯦꯏ ꯂꯥꯚ꯭ꯔꯣꯚꯅ ꯎꯅꯗꯨꯅ ꯃꯔꯨꯑꯣꯏꯕ ꯔꯁꯤꯌꯥꯟ-ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯨ.ꯑꯦꯁ.ꯀꯤ ꯁꯪꯒꯥꯏꯅꯗꯨꯅ ꯍꯣꯠꯅꯈꯤꯕ ꯃꯗꯨ ꯃꯍꯩ ꯌꯥꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨ.ꯑꯦꯁ.ꯀꯤ ꯑꯔꯊ ꯊꯣꯛꯇꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅ ꯔꯨꯕꯤꯌꯣꯅ ꯍꯥꯏꯈꯤ꯫ ꯔꯨꯕꯤꯌꯣꯅ ꯂꯥꯔꯣꯔ ꯈꯛꯇ ꯅꯠꯇꯅ ꯆꯥꯏꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯇꯣꯞꯄ ꯂꯤꯗꯔ ꯀꯌꯥꯒꯁꯨ ꯎꯅꯈꯤ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯏꯔꯥꯟꯒꯤ ꯂꯥꯟ ꯁꯣꯛꯅꯔꯕꯁꯨ ꯑꯦꯁꯤꯌꯥꯗ ꯃꯤꯠꯌꯦꯡꯗꯤ ꯆꯪꯂꯤ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯇꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯂꯝꯕꯤ ꯊꯤꯔꯤ ꯑꯃꯁꯨꯡ ꯀꯤꯌꯣꯚꯒꯤ ꯁꯔꯀꯥꯔꯕꯨ ꯃꯔꯝꯆꯠ ꯍꯣꯡꯅꯕ ꯇꯛꯁꯤꯜꯂꯤ ꯍꯥꯏꯅ ꯔꯨꯕꯤꯌꯣꯅ ꯍꯥꯏꯈꯤ꯫ ꯔꯨꯕꯤꯌꯣꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯋꯥ ꯍꯪꯕꯗ ꯔꯁꯤꯌꯥꯟ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯂꯥꯚ꯭ꯔꯣꯚ ꯄꯥꯎꯈꯨꯝ ꯅꯤꯡꯊꯤꯅ ꯄꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯣꯁꯀꯣꯗ ꯔꯁꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯥꯔꯕꯤꯑꯣꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯂꯥꯚ꯭ꯔꯣꯚꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯈꯨꯠꯂꯥꯏ ꯄꯤꯕꯒꯤ ꯂꯣꯏꯁꯤꯟꯕ ꯀꯌꯥ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯔꯁꯤꯌꯥꯒ ꯌꯥꯝꯅ ꯊꯤꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯂꯥꯚ꯭ꯔꯣꯚꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯃꯛꯅ ꯌꯥꯅꯤꯡꯗꯕ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯊꯤꯗꯣꯛꯄ ꯇꯥꯏ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯂꯤꯇꯔꯤ ꯁꯄꯣꯔꯠ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯌꯨ.ꯑꯦꯁ.ꯀꯤ ꯐꯤꯔꯦꯞꯇ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯅꯦꯇꯣꯒꯤ ꯑꯦꯂꯥꯌꯟꯁꯁꯤꯡꯒ ꯌꯨ.ꯑꯦꯁ.ꯇꯒꯤ ꯈꯨꯠꯂꯥꯏ ꯂꯩꯔꯒ ꯂꯥꯟ ꯃꯥꯡ ꯇꯥꯛꯅꯕ ꯌꯨꯀ꯭ꯔꯦꯟꯗ ꯁꯄ꯭ꯂꯥꯏ ꯑꯃꯨꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯔꯨꯕꯤꯌꯣꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯟꯒꯤ ꯄꯣꯛꯁꯤ ꯍꯨꯊꯤꯅ ꯔꯦꯗ ꯁꯤꯗ ꯁꯥꯎꯗꯤ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯅꯤꯗ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯇ꯭ꯔꯛꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯏꯪ 1913ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯌꯦꯃꯦꯟꯒꯤ ꯀꯦꯄꯤꯇꯦꯜ ꯁꯥꯟꯂꯥ ꯈꯨꯗꯨꯝ ꯆꯟꯈꯤꯕ ꯂꯩꯔꯤꯕ ꯏꯔꯥꯟꯒꯤ ꯄꯣꯛꯁꯤ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯍꯨꯊꯤꯅ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯋꯥꯔ ꯑꯜ ꯃꯥꯟꯗꯕꯇ ꯑꯅꯧꯕ ꯂꯥꯟꯕꯨꯡ ꯍꯥꯡꯗꯣꯛꯄ ꯍꯥꯏꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯅꯤꯈꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯇꯥꯝꯅ ꯔꯦꯗ ꯁꯤꯗ ꯍꯣꯜꯂꯛꯄꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯀꯤ ꯃꯇꯨꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯨꯊꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯄꯨꯟꯕ ꯊꯥꯎ ꯑꯃꯁꯨꯡ ꯒ꯭ꯌꯥꯁ ꯀꯔꯕꯥꯔꯗ ꯁꯔꯨꯛ 5 ꯊꯣꯛꯄꯒꯤ ꯑꯃ ꯍꯣꯜꯂꯛꯇꯨꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯏꯔꯥꯟꯒ ꯕ꯭ꯂꯣꯀꯦꯗ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯊꯣꯛꯂꯤꯉꯩ ꯇꯥꯂꯛꯇ ꯍꯨꯊꯤꯅ ꯕꯥꯕ ꯑꯜ ꯃꯟꯗꯕ ꯁ꯭ꯇ꯭ꯔꯦꯠꯇ ꯍꯔꯃꯨꯖ ꯇꯦꯡꯀꯔ ꯖꯍꯥꯖꯁꯤꯡ ꯍꯣꯟꯕꯗ ꯉꯝꯗꯅꯕ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯁꯤꯗ ꯒꯜꯐ ꯑꯔꯕ ꯁ꯭ꯇꯦꯠꯀꯤ ꯃꯔꯨ ꯑꯣꯏꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯊꯥꯎ ꯌꯣꯟꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕꯒꯤ ꯐꯤꯚꯝ ꯇꯥꯒꯗꯧꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯏꯗꯅ ꯂꯥꯟꯖꯥꯎ ꯊꯣꯛꯇꯨꯅ ꯂꯥꯟꯊꯣꯛꯅꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯄꯥꯏꯅꯔꯤ꯫
Houthina attack tꯧba hꯧrakkhibadagi ikuirona malengi thawi mamal amasung ati polamsing mamalsu yam hengkalakhre Israel amasung Hamas ki lan yamna ngalingei manung dasu Houthina bal of amasung Gras ki lan yamna kalingei manung da Houthina bagab manda state asida commercial jahasing da attack kya tauki sina maram oiduna European lebak sing jahas ki state asida yi phara ko khongadamni madu ngamdaduna yamna koina Africa Mahadep ko koiramba khonba taki ngasi Houthina sangba news agency ki report matung ina makhogi fighter single Elencia amasung laisa koba tanker jahas anina attack tauki maduda jahas animung mai saki hairi sayon asigi anganba tharukta Saudi Arabia gi mayokta record tawre han laukthokra matungda han point attack adu sathakibani Iran laikidraba supreme leader Ayatollah Ali Khamenei gi lairon chanbada saru yaduna Houthi gi leadership Iran gi plan amada holaga Yemen gi capital Sanaa gi international airport da aduk pairakpada Saudi Arabia gi airport da airta tawduna landing tawba ngamhanugidamakta Houthina Saudi Arabia gi mayokta record tawkibani Saudi Arabia gi lusingba sunen gugi lungsinaba Hosena sai kya gi mamangdagi Shia Muslim terrorist group Houthi gi mayokta military action lokhotki handang nakan ani marakta khuthokdarabu sai kya gi matungda ahanbani masina Saudi Arabia gi lusing makhada sunen Muslim lebaksing amu hanna pusilakani haina singnari Bal al Mandar state secret si amasung Group of Arden Samaliba yamna atu samudagi lamini masina malengi apunba kambena traffic ki saruk mari thokpagi ama yauna malengi karbargi sada train thoirom farokas holi masina holiba jahasing si Egypt ki US kong fabaga konbani Houthina Saudi Arabia gi jahas anida attack tawbai asi yamna khoidau sogatpa tabangni haina phongdokladuna US ki president Donald Trump na makatan attack toroklabadi Iran support taw group asigi mathakta yamna kan military oiba sarak pigani haina stand tawki asigumba Houthina amuk hana attack toroklabadi Houthi amasung Iran gi oksi oiba maramna US ki madugi diet Iran pigani amasung Iran mathakta maduda Houthi gi su mathakta yamna kanba military sarak pigani amasung president Trump na social media ra phongdokki marakse US military thangna trai rak suba chahi oina ngarang nungsub Iran gi Maharashtra Ramsey amasung Maharashtra city gi damta manakta namna kanna attack toraki madugi ira kalonana Islam state town mi ani siki haina Iran gi state media report Toukhre US ki te adugi matungda Iran Bahrain Subet amasung Korwan ga misal amasung crossing kadni attack tawki hairi Jordan authority khongdoki matung ina Iran kapsilakpada misal ahum air defense system singa thugai ki adu misal amada namhangda taduna pukhan ki hairi